Handaki laiba Haftagi card reading happetang yung minutes ko. Ado sida ay na crystal one thamme ko hadi crystal thamba sida hadi uram da bashay ko katang hapet pusalake ko. Koi first ko. Pyrite ko. Pyrite se camera se yam ka hena o sida toro di sienge ko hena. Sise ko na full gold kaina hai ko pyrite ko. Pyrite ama lere ko koi first ke khanda bani ko sise. Pyrite ama lere rose quartz ama lere amethyst lere ko aduga citrine ko sisina citrine se koi gi kaino hai tara ko kemta polish ka kemta udriba citrine ni ko sise hadi real oina hai ta raw crystal da sin lere sugumba sina hadi polish tor abne ba moonstone kari kra sugumba sina ko adu sisina hadi polish sina unpolish hai tare ko moonstone se khansira natraga citrine se khansira natraga amethyst se khansira natraga hadi manga sidagi hai tara manga sidi ama khanbira se ko do card se au mari thokna hai petang ai khando oga thamage ko hana au mari thokna khandokpa haira gati ida ko card number 1 ko ahambagi ani shubagi ahum shubagi mari manga ko ani ahum mari manga loina chalama le ko sila silare aduka amana matam haipetang su yeng si ko sum kaino ma sum khan se ba khoina ko hadi si pot se kyang wa lige kaina ga hai tar ko sida ani ahum mari manga matam se ma leire adagi haipetang yes or no ma su yeng ase ko haipetang matam mama leire aduga hadi aina tawdoriba thabak se hauji se yaradra natraga yaroidra habato hadi yes lakra no lakra habato dumai tor yeng minar se ko card sumaina roi lokthue ko sisi ahamba khanba ngai gi oidoni ko sisina ani shubagi na silere ko ahum shubagi sina sila leire ko sisi sumaina tor dum thamage pulaba du amamam lokhala yeng ase ko khwai hamba ge ko अखोगी पायराइट खनबंगे हाई तारे को सिदा हाई तारे कॉइन्स हाना थोलामने हाइदी पैसागी मतंग गान हारसिने को सेल से लाखोबुदी लामगनी अदो चटसु दुम चलमगनी हाई तारे को चटप खोटप ngasai लाक्ति लागासु दुम हाइदी चटपना हेनबा हाइबो दुम खरा ओय को अदो कोर्स कुंबा कईगुंबा खतंग हंदबियो को हाइदी बैलेंस तौबिबा हाई तारे को नंगना ताले तुगा अइना ताले सिगा आइगी कोर्स तुगा हाइदी खतंग हाइदी पोचे बैलेंस तौर चटपा हाई तारे को हाइदी कुंट्रा तालगा निफु कोर्स तौथोको नतबा कुंट्रा तालगा दी तरा तरांगा तौरगा हाइदी तरा तरांगा अमा हाइदी यारिंगे सेव तौनबा होटनबियो सिदा को अदो स्माइन लेको पैसा से हाइदी दो चटखिगद्रा हाइबेसु दुम इसादो को दुम पाखलगा लेबदो हाइदी तुंगौरोइद्रा हाइबगी अदुसु दुम इसादे खलगदी दुम लेको अदु कछु काइदे पैसा से अमु चटखिनी अमु लाखिनी को याम काहना जो खंजनबगी मथौजु तादे को अदुगा अमन अमु को हाइदी रिलेशनशिप की मतंग दगा हाइगा पैसा नुसागी मरमनगा सुम नुंगाइतबो खोतबो को हाइदी मैरिड कपल ngैदा अदुगा अमना साइगी हाइदी युम पांद्रिबा ngैगे हारगदी को लोइना मक अनि मक से अमका करियर दोइना फोकस तौ लेबदो हाइदी युम कै पानगे खोतके हाइदा हजे केमता याम काहना खंदा हाई तारे को इबानी की करियर हाना सेमदब यादे खोतब यादे अदुमाइना ओइना तौरगा ओइना लेबो ओइना ओइ को अहमबगी कार्ड से अदुगा मतमगी मतंग दा हाइसिनो अइना सा हाइबदो कइनो मसुम खल्लोबा हाइदी सी पोत से एकरम कांदा यागदगी अइना जे खल्लिबा पोत से काइना को अतारगदी सीगी मतम से कै हेन लाके हाइ कांसिदा अ ईयर फ्रॉम नाउ व्हेन लाइ को जे मै मतुंग दा को अदुगा अइना सा हाइबदो येस और नो मसु फाक्तो एना को हाइदी मतमगा येस नो गा हजिकी ओइनादी नो लाए को अहमबगी केनो से को पायराइट की से को हजिकी ओइनादी नो लाए अदुगा अइना केनो मखन बको लेरगदी चही मुकै मुक लेरगा अदुमाइना लो सिदि सिंपल मेसेज ने को सिददी हाइदे रीडिंग तौबगी मथौ तादे को सिददी हाइदे अखोइना सुगुम एंजल कार्ड से अखोइना लेरगा दुम इसागी ओइना हाइ तारे नोमगी दुम येंजगे सु कैसु काइदेबा नोमगी दुम येंजे हाइदे स्प्रेड तौथो ओ वखंद नुंगाइना को हाइदे ngasi ngasi di phaiye natraga हाइदे ngasi di sigi message se lae kaina ko admai toroga hai tare ko ado keno gi di sugum bagi di yamna deep oina keno tongnya kem leite ko haidi amana year from now oina lae aduga amana no haina lae ko ado mathangi akoi gi rose quartz am yemina se ko ani suba se break lobo me yam darkar roi ko haina dik tawriba thaba inkhang hai tare ko haidi yamna wabo itaraga di ko khitang break lobi raga haidi pothabi ba haji sida mi se potharaga lei se potharaga lega so haji je tumma chaba keno taraga so tumam chabong khangam moi da bodo maka adu na khitang break kumba loba hai tare ko haidi wakhan je ngasai gi nungai taba tension kari kra mayam du da gi break loba ni khangde adu ngamdre na khalase ba ko khitang
ꯀꯣꯏꯕꯒꯨꯝꯕ ꯆꯠꯊꯣꯔꯛꯑꯣ ꯀꯣꯏꯕ ꯆꯠꯊꯣꯛꯄ ꯍꯥꯏꯇꯥꯔꯗꯤ ꯚꯦꯀꯦꯁꯟꯒꯨꯝꯕ ꯄ꯭ꯂꯥꯟ ꯇꯧꯁꯦꯕ ꯚꯦꯀꯦꯁꯟꯒꯨꯝꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗꯒꯤ ꯈꯤꯇꯪ ꯊꯣꯛꯂꯛꯑꯒ ꯍꯥꯏꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯤꯇꯪ ꯇ꯭ꯔꯤꯞꯀꯨꯝꯕ ꯆꯠꯊꯣꯛꯎꯕꯅꯤ ꯈꯪꯗꯦ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯔꯤꯁꯇꯥꯔꯠꯀꯨꯝꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯇꯨꯝꯃꯦꯀꯣ ꯑꯩꯈꯣꯏꯅ ꯇꯨꯝꯕꯁꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯒꯗꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨ ꯁꯤꯗꯀꯣ ꯐꯖꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯨꯝꯃꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯇꯨꯝꯁꯤꯠ ꯐꯥꯅ ꯅꯪ ꯄꯨꯔꯥ ꯇꯨꯝꯃꯨꯔꯒꯗꯤ ꯄꯨꯔꯥ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯧꯒꯠꯂꯛꯀꯅꯤꯅ ꯑꯗꯨꯗꯨꯅ ꯁꯤꯗ ꯄꯣꯊꯥꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁꯄꯨꯗꯤ ꯌꯥꯝ ꯂꯩꯀꯣ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯦꯟꯖꯥꯏꯇꯤ ꯑꯗꯒꯤ ꯏꯚꯟ ꯍꯛꯆꯥꯡ ꯐꯥꯎꯕꯗ ꯉꯝꯃꯝꯃꯣꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯈꯔ ꯑꯗꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒꯁꯨ ꯑꯗꯨꯝ ꯆꯃꯝꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯕꯗꯣ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯃꯇꯝ ꯌꯦꯡꯁꯦꯕ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯑꯍꯥꯟꯕ ꯈꯟꯈꯤꯕꯗꯣ ꯈꯤꯇꯪ ꯃꯇꯝꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯩꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯄꯣꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯄꯔꯐꯦꯛ ꯇꯥꯏꯃꯤꯡ ꯍꯥꯏꯅꯗꯤ ꯂꯥꯛꯑꯦꯀꯣ ꯑꯩꯅ ꯈꯜꯂꯒ ꯂꯩꯔꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦꯅ ꯈꯜꯂꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗꯗꯤ ꯄꯔꯐꯦꯛ ꯇꯥꯏꯃꯤꯡ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯁ ꯑꯣꯔ ꯅꯣꯒꯤ ꯃꯇꯥꯡꯗꯅꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯍꯥꯏꯔꯤꯕ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯅ ꯑꯩꯅ ꯄꯣꯠ ꯑꯃ ꯈꯜꯂꯦꯅ ꯈꯜꯂꯁꯦꯕꯀꯣ ꯁꯤꯒꯤ ꯊꯕꯛꯁꯤꯃ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯃꯤꯁꯤꯃ ꯍꯥꯏꯗꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯁꯤꯗ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗ ꯁꯤꯗꯒꯤ ꯍꯦꯟꯅꯐꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯗꯀꯣ ꯑꯗꯣ ꯐꯕꯁꯨ ꯂꯥꯛꯄ ꯑꯣꯏꯁꯅꯨꯀꯣ ꯑꯅꯤꯁꯨꯕꯒꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯨꯕꯒꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯃꯦꯊꯤꯁꯀꯤ ꯈ꯭ꯔꯤꯁꯇꯜ ꯁ꯭ꯇꯣꯟꯒꯤ ꯈꯟꯕꯉꯩꯁꯦꯀꯣ ꯁꯤꯗꯗꯤ ꯀꯥꯔꯠꯁꯦ ꯌꯥꯝꯅ ꯑꯗꯨꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯑꯅꯤꯁꯤꯒ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯗ꯭ꯔꯥ ꯍꯥꯏꯗꯤ ꯀꯞꯁꯨ ꯊꯣꯛꯑꯦ ꯑꯗꯒꯤ ꯏꯁꯤꯡꯋꯣ ꯊꯝꯕꯥꯜꯂꯣ ꯀꯩꯀꯣ ꯃꯌꯥꯝ ꯊꯣꯛꯄꯁꯦ ꯑꯃꯈꯛ ꯁꯤꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯂꯥꯛꯄ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯐꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯅ ꯉꯥꯏꯔꯒ ꯂꯩꯕ ꯊꯕꯛ ꯑꯣꯏꯔꯣ ꯑꯗꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯁꯦ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯔꯒ ꯁꯨꯝ ꯑꯩꯈꯣꯏ ꯂꯣꯏꯅꯔꯒ ꯂꯩꯔꯝꯕ ꯃꯤꯒꯨꯝꯕ ꯂꯩꯅꯀꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯅꯦꯛꯁꯀꯤ ꯑꯇꯣꯞꯄ ꯈꯣꯡꯊꯥꯡꯒ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯅꯦꯛꯁ ꯁ꯭ꯇꯦꯞꯀ ꯍꯥꯏꯔꯒꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯒꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯛꯄ ꯍꯥꯏꯗꯤ ꯀꯃꯤꯇꯦꯠꯀꯨꯝꯕ ꯑꯣꯏꯔꯛꯀꯅꯤꯀꯣ ꯁꯤꯁꯦ ꯑꯗꯣ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯀꯩꯀꯥ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏꯔꯦꯀꯣ ꯑꯣꯏꯕꯕꯨꯗꯤ ꯑꯗꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯑꯣꯚꯔꯑꯣꯜ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯥꯔꯠ ꯑꯣꯏꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣꯀꯣ ꯃꯇꯝꯒꯤ ꯍꯥꯏꯔꯁꯤꯅꯦꯀꯣ ꯃꯇꯝꯒꯤ ꯑꯍꯥꯟꯕꯗ ꯌꯦꯡꯉꯁꯦꯕ ꯍꯥꯏꯗꯤ ꯇꯥꯏꯝ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄꯗꯣꯀꯣ ꯇꯥꯏꯝꯒꯤ ꯃꯇꯥꯡꯒꯤꯗ ꯁꯤ ꯉꯥꯏꯈꯣꯅꯗꯤ ꯍꯥꯏꯔꯤꯀꯣ ꯈꯤꯇꯪ ꯉꯥꯏꯈꯣꯀꯣ ꯍꯥꯏꯗꯤ ꯃꯤꯒꯨꯝꯕ ꯂꯥꯛꯑꯦꯅ ꯍꯥꯏꯔꯒꯁꯨꯀꯣ ꯋꯦꯠ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯗꯀꯣ ꯑꯗꯨꯒ ꯁꯤꯗꯀꯣ ꯑꯃꯁꯨ ꯑꯃꯨꯛ ꯍꯥꯏꯔꯁꯤꯗꯀꯣ ꯍꯥꯏꯗꯤ ꯆꯨꯁ ꯑ ꯅ꯭ꯌꯨ ꯗꯤꯔꯦꯛꯁꯟ ꯍꯥꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯇꯨꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀꯥꯏ ꯍꯥꯏꯔꯁꯦꯕ ꯍꯥꯏꯗꯤ ꯗꯤꯔꯦꯛꯁꯟ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯗ ꯆꯠꯀꯗꯕꯗꯣ ꯁꯣꯝꯗꯒꯨꯝꯕ ꯆꯠꯄꯤꯔꯣ ꯍꯦꯛ ꯑꯗꯨꯗꯨꯅꯀꯣ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯗꯤꯔꯦꯛꯁꯟꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯣ ꯈꯣꯠꯂꯣꯅꯁꯨ ꯍꯥꯏꯔꯤꯀꯣ ꯍꯥꯏꯕꯕꯨꯗꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯗꯤꯔꯦꯛꯁꯟ ꯑꯃ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯤ ꯂꯥꯛꯄꯗꯨꯗ ꯑꯩꯗꯤ ꯗꯤꯔꯦꯛꯁꯟ ꯑꯃꯗꯤ ꯆꯦꯟꯖ ꯇꯧꯗꯣꯏꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯅꯧꯕꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯗꯤꯔꯦꯛꯁꯟꯗꯤ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯗꯣꯏꯗꯤ ꯂꯩꯔꯦꯕ ꯑꯗꯨꯝ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕꯒꯤ ꯑꯦꯃꯦꯊꯤꯁ ꯈꯟꯕꯉꯩꯒꯤ ꯁꯤꯇ꯭ꯔꯦꯟꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯦꯀꯣ ꯁꯤꯇ꯭ꯔꯦꯟꯁꯦ ꯗ ꯍꯔꯃꯤꯠ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯍꯔꯃꯤꯠꯁꯦ ꯍꯥꯏꯗꯤ ꯏꯊꯟꯗꯒꯨꯝꯕ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯃꯤꯁꯦ ꯂꯥꯏ ꯏꯁꯣꯔ ꯅꯤꯡꯕ ꯃꯤ ꯑꯣꯏꯅꯁꯨ ꯑꯣꯏꯒꯜꯂꯦꯀꯣ ꯃꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯗ ꯌꯦꯡꯉꯨꯅꯦ ꯑꯍꯟꯒꯤ ꯀꯩꯅꯣꯃ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯇꯥꯗ꯭ꯔꯥ ꯑꯍꯟꯒꯤ ꯃꯥꯒꯤ ꯏꯃꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯟ ꯍꯥꯏꯔꯒꯗꯤ ꯑꯍꯟ ꯍꯥꯏꯗꯤ ꯂꯥꯏꯅꯤꯡꯕ ꯃꯤꯒꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯗ꯭ꯔꯥ ꯑꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯅꯤꯡꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯏꯁꯣꯔ ꯊꯥꯖꯕ ꯃꯤ ꯑꯣꯏꯅ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯑꯣꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯀꯣ ꯃꯄꯥꯟ ꯊꯣꯛꯄ ꯁꯣꯁꯦꯂꯥꯏꯁ ꯒꯨꯝꯕ ꯑꯣꯏꯅꯤꯡꯗꯕ ꯍꯥꯏꯗꯤ ꯏꯊꯟꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯃꯈꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯨ ꯁꯤꯗꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯐꯠꯇꯦ ꯈꯣꯠꯇꯦꯗꯤ ꯍꯥꯏꯗꯦꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯈꯤꯇꯪꯀꯣ ꯅꯪ ꯃꯄꯥꯟ ꯈꯤꯇꯪ ꯊꯣꯛꯄ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯤꯒꯨꯝꯕ ꯈꯔ ꯄꯨꯜꯂꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯒꯅꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯇꯝꯁꯦꯀꯣ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯈꯜꯂꯒ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯊꯕꯛꯁꯦꯀꯣ ꯋꯤꯗꯤꯟ ꯗ ꯅꯦꯛꯁ ꯐ꯭ꯌꯨ ꯋꯤꯛꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯂꯥꯛꯇꯣꯔꯤꯕ ꯍꯞꯇꯥ ꯈꯔꯁꯤꯗ ꯌꯥꯝ ꯊꯨꯅꯗꯤ ꯂꯥꯛꯑꯦꯀꯣ ꯊꯕꯛ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗꯅ ꯃꯇꯝꯒꯤ ꯃꯇꯥꯡꯗꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯌꯦꯁ ꯑꯣꯔ ꯅꯣꯒꯤ ꯃꯇꯥꯡꯗꯅ ꯌꯦꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯂꯥꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯨꯟꯁꯇꯣꯟꯁꯦꯀꯣ ꯃꯨꯟꯁꯇꯣꯟꯁꯦ ꯀꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯗꯔꯦ ꯄꯣꯠꯁꯦ ꯀ꯭ꯂꯤꯌꯔ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤꯀꯣ ꯀ꯭ꯂꯦꯔꯤꯇꯤ ꯑꯃ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯁꯨꯝ ꯈꯪꯉꯦ ꯍꯥꯏꯗꯤ ꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯔꯤꯗꯤꯡ ꯇꯣꯏꯅ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯥꯔꯠꯁꯤꯡꯁꯦ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕꯨꯗꯤ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯗ ꯍꯥꯏꯁꯦ ꯕ꯭ꯔꯤꯡ ꯁꯝ ꯀ꯭ꯂꯦꯔꯤꯇꯤ ꯏꯟ ꯌꯣꯔ ꯂꯥꯏꯐ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯁꯤꯗ ꯍꯥꯏꯗꯤ ꯀ꯭ꯂꯦꯔꯤꯇꯤ ꯈꯛꯇꯪ ꯄꯣꯔꯛꯑꯣ ꯍꯥꯏꯗꯤꯀꯣ ꯂꯥꯏꯐꯁꯤꯗ ꯍꯥꯏꯗꯤ ꯆꯃꯝꯅꯔꯒ ꯂꯩꯒꯅꯣ ꯁꯤꯅꯦꯕ ꯃꯤꯠꯇꯣ ꯍꯥꯡꯗꯣꯛꯑꯣꯀꯣ ꯃꯤꯠꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯈꯪꯅ ꯈꯪꯅ ꯑꯃꯈꯛ ꯈꯨꯗꯤ ꯊꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯠꯇ꯭ꯔꯦꯗꯤ ꯈꯪꯉꯤꯅꯦꯕ ꯄꯣꯠꯇꯣ ꯆꯪꯁꯤꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯊꯣꯛꯄ ꯇꯝꯃꯨꯀꯣ ꯁꯤꯁꯦ
ꯍꯥꯏꯗꯤ ꯀꯩꯅꯣꯗꯒꯤ ꯃꯤ ꯈꯠꯅꯕ ꯐꯥꯎꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯒꯨꯝꯕꯒ ꯌꯥꯝ ꯈꯠꯅꯔꯨꯅꯨꯀꯣ ꯑꯗꯣ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯇꯝꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤꯀꯣ ꯌꯨ ꯑꯥꯔ ꯔꯦꯗꯤ ꯅꯪ ꯔꯦꯗꯤꯗꯤ ꯑꯣꯏꯔꯦꯕ ꯅꯪ ꯁꯨꯝ ꯍꯥꯏꯗꯤꯀꯣ ꯑꯁꯤ ꯇꯧꯕ ꯌꯥꯔꯦ ꯅꯪ ꯀꯩꯅꯣꯝ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯌꯦꯁ ꯑꯣꯔ ꯅꯣꯒꯤ ꯃꯇꯥꯡꯗꯅ ꯌꯦꯁ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯋꯤꯛꯀꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦꯀꯣ ꯑꯗꯣ ꯄꯦꯟꯗꯂꯨꯝꯒ ꯄꯨꯂꯞ ꯍꯥꯏꯐꯦꯠꯇꯪ ꯍꯥꯞꯆꯤꯜꯂꯛꯑꯝꯃꯒꯦ ꯑꯗꯨꯒꯀꯣ ꯄꯦꯟꯗꯂꯨꯝ ꯗꯥꯎꯖꯤꯡ ꯃꯇꯦꯛ ꯑꯃꯒ ꯍꯥꯞꯄꯒꯦꯀꯣ ꯍꯥꯏꯗꯤ ꯋꯤꯛꯀꯤ ꯑꯣꯏꯅ ꯄꯦꯟꯗꯂꯨꯝ ꯗꯥꯎꯖꯤꯡ ꯇꯧꯅꯕ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯉꯥꯛꯇꯪ ꯈꯟꯕꯤꯔꯣꯀꯣ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯦ ꯑꯗꯨꯒ ꯀꯔꯝꯕ ꯊꯥꯒꯨꯝꯕꯗꯒ ꯂꯥꯛꯀꯗꯒꯦ ꯈꯣꯠꯀꯗꯒꯦ ꯀꯥꯏꯅꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯃꯥꯡ ꯍꯞꯇꯥꯗ ꯈꯟꯈꯤꯕꯗꯨꯒ ꯍꯟꯗꯛ ꯍꯞꯇꯥ ꯈꯟꯕꯁꯤꯒ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯃꯥꯟꯅꯔꯝꯗꯕꯁꯦ ꯃꯃꯥꯡ ꯍꯞꯇꯥꯗ ꯑꯩꯅ ꯄꯣꯠ ꯑꯃꯈꯛꯀꯤ ꯈꯜꯂꯦꯅ ꯈꯜꯂꯁꯦ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯃꯈꯛꯀꯤ ꯈꯜꯂꯦꯅ ꯈꯜꯂꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯋꯤꯛꯂꯤꯁꯦ ꯅꯨꯡꯇꯤꯒꯤꯗꯤ ꯌꯥम ꯀꯥ ꯍꯦꯟꯅ ꯂꯩꯅꯀꯣ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗ ꯍꯥꯏꯗꯤ ꯋꯤꯛ ꯑꯃꯗ ꯑꯃꯈꯛꯇꯪꯁꯤꯅ ꯑꯗꯨꯝ ꯏꯅꯐ ꯑꯣꯏꯔꯦꯗ ꯑꯗꯣ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣꯀꯣ ꯁꯤꯁꯦ ꯉꯥꯛꯇꯪ ꯐꯖꯅ ꯈꯟꯕꯤꯔꯣꯀꯣ ꯃꯤꯁꯜꯂꯒ ꯍꯥꯏꯐꯦꯠꯇꯪ ꯈꯜꯂꯣ ꯍꯥꯏꯅ ꯄꯥꯝꯕ ꯄꯣꯠꯇꯣ ꯀꯩꯅꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣꯀꯣ ꯔꯦꯗꯤ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝ ꯍꯟꯗꯛ ꯍꯞꯇꯥꯒꯤꯗꯤ ꯅꯣ ꯑꯣꯏꯅ ꯇꯥꯔꯦꯀꯣ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯁꯣꯝꯅ ꯁꯨꯝ ꯈꯜꯂꯤꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣꯝꯃ ꯁꯨꯝ ꯇꯧꯒꯦꯀ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠꯇꯒ ꯍꯥꯏꯗꯤ ꯂꯩꯅꯣ ꯍꯟꯗꯛ ꯍꯞꯇꯥꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯇꯧꯒꯦꯀ ꯍꯥꯏꯔꯒꯗꯤ ꯋꯦꯅꯁꯗꯦ ꯑꯣꯔ ꯁꯦꯇꯔꯗꯦꯒꯨꯝꯕꯗꯀꯣ ꯑꯗꯨꯒ ꯃꯇꯝꯁꯤꯅ ꯑꯃꯈꯛ ꯑꯦꯄ꯭ꯔꯤꯜ ꯑꯣꯔ ꯑꯣꯛꯇꯣꯕꯔ ꯁ꯭ꯋꯥꯏꯗ ꯇꯥꯔꯅꯤꯀꯣ ꯑꯩꯅ ꯉꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯄꯦꯟꯗꯂꯨꯝꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦ ꯃꯆꯤꯟꯁꯦ ꯍꯥꯏꯐꯦꯠ ꯆꯠꯂꯤꯕ ꯖꯒꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤꯁꯦ ꯀꯥꯔꯠ ꯔꯤꯗꯤꯡꯁꯨ ꯂꯩꯔꯦ ꯄꯦꯟꯗꯂꯨꯝꯒꯤꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯔꯅꯤꯃꯥꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯌꯥꯔꯤꯉꯩ ꯂꯣꯏꯅ ꯇꯧꯕꯤꯌꯣ ꯈ꯭ꯔꯤꯁꯇꯜ ꯀ꯭ꯂꯦꯟꯖꯤꯡꯒꯤ ꯀꯩꯒꯤ ꯚꯤꯗꯤꯑꯣꯁ ꯑꯩ ꯍꯥꯞꯄꯛꯀꯦ ꯅꯪꯅꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯧꯒꯗꯕꯅꯤꯀꯣ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯜ ꯀ꯭ꯂꯦꯟꯁ ꯇꯧꯕꯁꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯤ ꯊꯥ ꯊꯣꯛꯂꯛꯀꯥꯟꯗ ꯇꯧꯒꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯪꯅꯕ ꯑꯩ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯛꯑꯒꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯒꯀꯣ ꯁꯤ ꯂꯩꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯊꯦꯡꯛ ꯌꯨ